ꯑꯗꯨꯝꯑꯣꯏꯅꯃꯛ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 18 ꯑꯁꯤꯗ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯩꯖꯩ ꯃꯔꯨꯑꯣꯏꯅ ꯑꯩꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 16ꯃꯛꯇ ꯐꯥꯎꯗꯨꯅ ꯆꯠꯀꯗꯕ ꯑꯗꯨꯒꯨꯝꯂꯕ ꯄꯤꯁ ꯑꯦꯋꯥꯔꯅꯦꯁ ꯔꯦꯂꯤ ꯑꯃꯈꯛꯇꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯁ ꯇꯧꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯐꯝꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯇ ꯔꯤꯀ꯭ꯋꯦꯁ ꯑꯃꯈꯛꯇꯪ ꯇꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯃꯈꯛ ꯂꯩꯕ ꯃꯔꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯊꯥꯗꯣꯛꯆꯅꯕ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯚꯤꯖꯤꯠ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯄꯤꯁ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯊꯤꯝꯗ ꯅꯍꯥꯟ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 12ꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯃꯥꯡꯗꯣꯡ ꯀꯩꯊꯦꯜꯗꯒꯤ ꯑꯩꯍꯥꯛꯀꯤ ꯄꯤꯁ ꯁꯣꯂꯣ ꯔꯥꯏꯠ ꯑꯦꯛꯁꯄꯤꯗꯤꯁꯟ ꯆꯠꯄ ꯍꯧꯖꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯁꯤ ꯑꯩ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯂꯦꯜꯗ ꯑꯩ ꯍꯣꯜ ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯣꯜ ꯇꯧꯅ ꯇꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯄꯤꯁ ꯀꯦꯝꯄꯦꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯃꯈꯥ ꯆꯠꯊꯖꯔꯤ ꯑꯗꯨꯝꯑꯣꯏꯅꯃꯛ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 18 ꯑꯁꯤꯗ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯩꯖꯩ ꯃꯔꯨꯑꯣꯏꯅ ꯑꯩꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 16ꯃꯛꯇ ꯐꯥꯎꯗꯨꯅ ꯆꯠꯀꯗꯕ ꯑꯗꯨꯒꯨꯝꯂꯕ ꯄꯤꯁ ꯑꯦꯋꯥꯔꯅꯦꯁ ꯔꯦꯂꯤ ꯑꯃꯈꯛ ꯑꯣꯏꯕ ꯃꯔꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯁ ꯇꯧꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯆꯞ ꯆꯥꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯗꯨ ꯂꯧꯕꯤꯗꯨꯅ ꯑꯩꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯑꯃꯈꯛꯁꯨ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯑꯩꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯗꯨꯅ ꯑꯩꯍꯥꯛꯀꯤ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯅꯅꯕ ꯍꯣꯠꯅꯕꯗꯁꯨ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯝꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯣꯚꯔꯅꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯁꯨ ꯑꯩꯍꯥꯛꯅ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯊꯣꯛꯅ ꯑꯏꯕ ꯆꯦꯔꯣꯜꯁꯤꯡ ꯄꯤꯁꯤꯟꯗꯨꯅ ꯑꯩꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯈꯤꯕ ꯂꯩꯔꯕꯁꯨ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯏꯕ ꯆꯦ ꯑꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄꯒꯤ ꯄꯣꯠ ꯑꯃꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯝꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯆꯠꯄ ꯍꯧꯈ꯭ꯔꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 18 ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯟꯁꯤꯟꯗꯨꯅ ꯑꯩꯍꯥꯛꯀꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯃꯈꯥ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ